Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau CM Biren lauthoknaba phongna singna duna Kuki MLA singna luchingduna Delhi da khongjang changsin gadawri Kuki MLA singna su tawnariba Kuki Militant Group 15 gi miyut singapuna mifam pangthoktuna khongjang changsinnaba wareba si laukhibani Chief Minister Nongthumam Biren lauthou haibaga loinana Kuki Jo community gi tokhaiba administration ama lehengadabani haiba demand tawduna Kuki Jo gi MLA tarana luchingduna Kuki miyamna December ahanba chayolda Delhi gi Jantar Mantar da achouba khongjang ama changsinnaba sem sakhre Bharatiya Janata Party BJP gi MLA taret yauna Kuki Jo MLA tarana Manipur da tokhaiba administration ama demand tawduna lakraba matung ahanba oina Kuki Jo miyamga loinana phongna khongjang asi changsinnaba honarakhibani Tribal MLA tara asigi manungda ahum saruk yaduna Kuki Civil Society Organization CSO Amadi Kuki suspension of operation su sign tawnariba Kuki Militant Group 15 gi miyut sing saruk yaduna Churchanpur da pangthokiba mifam na December ahanba chayolda leba asigi konung Delhi da khongjang changsinnaba waref laukhibani Hindustan Times ta Kuki Jo MLA singi maikaidagi khongjang changsinnaba tharang toriba sigi matangda hai aikhoi Kuki Jo MLA taragi maikaidagi isai sagi oina Manipur gi Chief Minister lauthoknaba center chithi thaduna taksinduna lagli adubu handagi chayol ama ani asida Manipur da oirliba fibam asina aikhoina punna miyamga loinana phongna khongjang changsinduna Chief Minister lauthoknaba amadi tokhaiba administration ama leihanaba khongjang changsinbagi tangai fadaba lakpadagi December hanba chayolda Delhi da khongjang changsinnaba firef lorakpani Hauzik Delhi da MLA kharadi adumak leire atai MLA sing Aizol fawba chatlaba matung mafam adudagi flight Delhi da lakani Maramdi aikhoi Imphal da chatpa yadabana Aizol dagi flight da lakpa tangai fade Member humfu leiba Manipur Legislative Assembly da Kuki Jo gi MLA taragi manungda taret na BJP gini aduga ahum na independent ni Kuki MLA tara sigi manungda Chief Minister N Biren na luching balai ngakta letpau hofkib amasung nemcha khibgen ani Minister from Puri bani Adubu kumja 2023 gi May ahumdagi Manipur da Kuki amasung Meitei anigi marakta irang hek tholakpadagi ngasi phawba assembly mifam singda makoi saruk yadana lakhibani Chief Minister na makoi Imphal da leibada asoi angam thoaloi haibagi thajaba pirabasu Kuki CSO singna yadabadagi makoi ngasi phawba Imphal da amukta lakhidribani Delhi da changsin gadawriba Khongjang asida leingaka su chatnariba Kuki group singi mihut chingdi saruk yaro ekhoi pumna maki demand gi kholau MLA sing asina laugani Delhi gi Jantar Mantar da changsin gadoriba khongjang asida Kuki MLA singi maigai degi mamang tha October 15 da Delhi da Mitai Kuki Jomar amasung Naga MLA kharagi mihut sing amadi Central Government gi mihut sing na Manipur da santi hanjilakna bagi wafam da yumfam oiraga pangthokiba mifam adugi marik chumba Warol Singh Fongdok laba yai hairi haukiba yumsagi se numita Churchanpur da pangthokiba mifam adu da Ministry of Home Affairs ki tharang makhada Delhi da Mitai amadi Naga MLA kharaga punna pangthokiba mifam adu da Kuki Jo MLA singna makhoina tamthiba makhoigi firep sing adu mayek sengna khanganki amadi karigumba mathang round gi mifam pangthoknaba Ministry of Home Affairs ki maikai degi khangallaklabadi madugi chapchaba firep sing Kuki miyam da khangangani haibagi thajaba speak hi Jakurador dagi thani pan gi yauna angang ahum amasung nupi ahum phaduna pukhraga tamthina hatkibadu Kuki na laman singbagi chathakibani haina BJP gi MLA Paulenan Haukif na fongdokre Online news channel The Wire gi interview amada karan thavarna nupi amaso angang punna taruk faduna hatkibadu Kuki nupi ama hatkibadu gi laman singbani haibasi chumbra haina hangbada BJP gi MLA Paulenan Haukif na haiki madu achumbani yanadaba amagi manungda nupi ama butamthina hatkibadu gi dama Kuki singna chap chana laman singbani masima oifam thokpani interview adu da Paulenan Haukif na hai Jiribam da hatkiba Kuki Militant tara adu village volunteer ngaktani makhoi adu mahaki Saikot constituency dagini leikhidraba sing adugi imung manung sing mahangna chalaga unarure mahangna hai Chief Minister N Biren asi angawa machin thiba ama oibada natana makhuta power pairaga tawningbada tawba Misak amani asigumba mi ama center na matam sangna kanduna thamliba karigino haiba khangde magasi matam kayagi mamangdagi sindokpa yarabani kari maramgi Chief Minister bu Home Minister na kanduna thamlibano haibasigi aronba wari leramgani Prime Minister na MLA sing unaba yadaba asi karigino haiba khangde Prime Minister na masagi mathau pangthokpa ngamdre mahangna Manipur gi damak kari sukhanba ngamdre haibasi senglaba wafam ni haina Paulenan Haukif na fongdoki panbaya abadi Manipur gi Chief Minister N Biren Singagi maikai dagidi Jiribam gi Jakurador dagi faduna pukhiba tha nipan gi yauna angang ahum amasung nupi hum phakhraga tamthiba hatkiba thawong adu hakchinna condemn tawkhibaga loinana madu malemda leiriba miyoiba khunaina yaba ngamloidaba thawongni asigumba miyoibagi machat nataba thawong chathaba mi sing asi chapchana chairak pidriba fawa government asina tumina leiroi haina fongdokrabani
ꯂꯩꯉꯥꯛꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯁꯤꯡ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯀꯣꯀꯣꯃꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯑꯃꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯟꯃꯦꯟꯠꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯄꯤꯒꯅꯨ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯈꯣꯏ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯅ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯍꯟꯗꯨꯅ ꯍꯦꯟꯅ ꯈꯥꯏꯕꯨꯡ ꯇꯥꯍꯜꯂꯛꯀꯅꯤ꯫ ꯃꯁꯤꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯣꯀꯣꯃꯤꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤꯁꯤꯡ ꯂꯩꯉꯥꯛꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯔꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯌꯨꯝꯈꯥꯏꯕꯝ ꯁꯨꯔꯤꯠ ꯀꯨꯃꯥꯔ ꯈꯨꯃꯟꯅ ꯄ꯭ꯔꯦꯁꯇ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯃꯩꯇꯩ ꯑꯃꯗꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯚꯥꯏꯂꯦꯟꯁ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯒꯅꯨ꯫ ꯚꯥꯏꯂꯦꯟꯁ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯍꯦꯟꯒꯠꯍꯟꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯂꯛꯈꯤꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗꯁꯨ ꯃꯁꯛ ꯊꯤꯅ ꯎꯍꯟꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯃꯔꯨꯑꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯂꯥꯟꯊꯦꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯂꯨꯔꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯤ ꯁꯣꯛꯇꯦ ꯑꯃꯗꯤ ꯑꯩꯗꯤ ꯃꯥꯒ ꯌꯥꯅꯗꯦ ꯍꯥꯏꯗꯨꯅ ꯂꯥꯏꯊꯣꯛꯄꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯇꯦ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯩꯕꯥꯛ ꯂꯧꯈ꯭ꯔꯒ ꯑꯗꯣꯝ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯈꯛꯇ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯂꯨꯔꯕ ꯂꯩꯕꯥꯛꯀꯤ ꯂꯥꯜꯂꯛ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯔꯨꯕ ꯇꯥꯟꯐꯝ ꯀꯌꯥꯗ ꯂꯅꯥꯏ ꯂꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯃꯐꯝ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯁꯤꯜꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯆꯔꯥꯡꯅꯔꯤꯕ ꯈꯨꯟꯅꯥꯏ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯨꯞꯁꯤꯡꯅ ꯃꯥꯒꯤ ꯑꯅꯦꯛꯄ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯍꯟꯗꯨꯅ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯕ ꯑꯃꯗꯤ ꯑꯣꯏꯗꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯍꯟꯕ ꯑꯃꯗꯤ ꯆꯔꯥꯡꯅꯍꯟꯕ ꯀꯌꯥ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯥꯡꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯏꯔꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯄꯥꯝꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯛꯇꯗ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄꯅ ꯇꯧꯕ ꯊꯕꯛꯁꯨ ꯇꯧꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯈꯨꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯗꯕ ꯂꯅꯥꯏ ꯂꯨꯞ ꯈꯛꯇꯒꯤ ꯃꯄꯥꯡꯒꯜ ꯁꯥꯒꯠꯂꯒ ꯂꯅꯥꯏ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯣꯏꯖꯕ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯂꯧꯏ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯏꯆꯝ ꯆꯝꯅ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯅ ꯂꯧꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯃꯁꯤꯗ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯅ ꯍꯦꯛꯇ ꯃꯤꯃꯥꯡ ꯊꯣꯛꯇꯨꯅ ꯍꯪꯅꯤꯡꯕ ꯍꯥꯏꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯗꯨꯅ ꯀꯥꯟꯅꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯟꯊꯕ ꯉꯝꯗꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯂꯅꯥꯏ ꯂꯨꯞ ꯈꯔꯅ ꯄꯪꯇꯧꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯁꯛ ꯑꯣꯏꯗꯨꯅ ꯂꯦꯞꯂꯤꯕ ꯀꯣꯀꯣꯃꯤꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁꯤꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯔꯤꯑꯦꯛꯁꯅꯔꯤ ꯏꯂꯤꯃꯦꯟꯠꯁꯤꯡꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩꯗ ꯏꯔꯥꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯩꯕꯥꯛ ꯀꯥꯏꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯀꯣꯀꯣꯃꯤꯅ ꯆꯠꯊꯈꯤꯕ ꯏꯟꯗꯤꯐꯤꯅꯤꯠ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡꯗꯤ ꯀꯣꯀꯣꯃꯤꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯗ ꯇꯛꯅꯕ ꯗꯤꯃꯥꯟꯁꯤꯡ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯈꯣꯡꯖꯪꯗꯤ ꯍꯟꯗꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯁꯤꯡ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯃꯥ ꯀꯩꯊꯦꯜꯗ ꯃꯇꯝ ꯁꯥꯡꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯗꯨꯅ ꯀꯩꯊꯦꯜ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯂꯩꯁꯤꯟꯕꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯒꯗꯕ ꯏꯀꯣꯅꯣꯃꯤꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯒꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯄ ꯍꯧꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯗ ꯀꯣꯀꯣꯃꯤꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯀꯣꯀꯣꯃꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯀꯣꯀꯣꯃꯤꯒ ꯂꯩꯉꯥꯛꯀ ꯊꯥꯅꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤ ꯊꯕꯛ ꯄꯥꯡꯃꯤꯟꯅꯕꯗ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯣꯡꯂꯨꯛꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫